Nesona Kaukiba Pung Taramangagi total shutdown na Manipur yauna awang nongpuki state pumbada chauna kaiba pikre. Total shutdown ge khongjang manungda BJP na Bejai Bengal khongtuna nungaiba phongtokre. BJP na Manipur miyam bukadai fawba nungsibage haibadu thabak na taklei haina Chief Minister and Biren haikre. ILP chana halagani haiduna BJP na ka hena harauribo phongdoklibasi CAB gi irang na thaina bo hotnabani haina CPI Manipur State Council gi State Secretary L Sotin Kumar Maral Sikre. Lamdam asida ILP chana halagani lauthorpada tongan balup singna nungai bo phongdoknarakli miyamna Robin Hood kin ningsing khubamda hailei katuna ikai khumna bodkre. Bengal Eastern Frontier Regulation lising amaga chanipan humfutara humdoida based over inner line permit system na yelhomi kanbagi mapung faba pambai oidri haina JCILPS ki convener YK Diren na phongdokre. Krumzare Times of Manipur ki Manipuri pawmi ang tabi ba mayam puna mapung ASHAPRIYA na taram nokchere ngasigi maru ba pawsing muchak haina pisare. भारत के पार्लियामेंट CAB पास तौख्रबसु बिल असि मणिपुर यावना भारत के अवांग नोंगपोकी स्टेट सिंगदा चटनबा यारोय हाइबगी दाबी तौतुना नेसो अमदि एमसुना तोंगान तोंगान पुंगफम द कौखिबा टोटल शटडाउन गे खोंगजंगना महौसागे पुंसीदा चावना गाइबा पिख्रे खोंगजंग मनुंगदा थोकनिंगदबा हिंसागे थौदुकसिंग थोकपा लेक्ट्रे टोटल शटडाउन गे खोंगजंगना मरम ओइरगा इम्फाल गे ख्वाइरंबन बाजार कानाखिदे दुकान सिंग थोंगलोनखि लंबीदा गाड़ी सिंग चेनखिदे Lengak nangasi mahai loisang sing yauna loisang khudimak suti lauthokibana Manipur gi tampak ki atai district sing dasu khuntak lan sibaga chak manakhi khongjang sagat pa singna tongan mafam da lambi thingba sorokta uwa faizinba tire mai thaduna CAB yaning da phongdokhi police ki maikai degi su pam da tawdok sing thoktana ba check sin tharang sing lokhatkhi Citizenship Amendment Bill gi mayokta neso nangasi nongalam dai pung ohum degi numidang wairam pung manga fawba North East State pumbada kaukiba total shutdown Manipur gi border town more da su chauna mamita ke MSU Technopol District Committee na banasibu sawgal aduna MSU gi thomi singna more kaithel amade tongan ba mafam sing da thoglaktuna lambi thingke amade dukan hotel kaithel popam sing amata famna khide amade more kaithel gi national highway lambi thungduna achara wong sing thingke Banasina maram oiraga Imphal more dagi lambi asida emergency natana makalamatagi gari sing chenakide yumthang nana leiriba Myanmar gi namfalong kaithel da banasina maram oiraga pochai leiba lakpagi chang nemki Nisona koba banda MSU na Manipur support tawa adumna ngasi MSU gi masa moiriba Tenopon District Committee na more da ban tawgi national highway thinki dukan thonglolanki punna shutdown tahanki amadi Niso madi Manipur ta tawjari ba ekoi emsuna taliba da chi North East ki mafam amata North East ki maigai da Cape haiba si chatna dana ba Cape haiba si chatna ba yaroi haiba demand adani aduga ekoi na tanjari ba demand ekoi na tawjari ba sida Manipur la riba parja khwai pun makna support tawbiyo haidana haijari Northeast Students Organization Neso na Northeast Pumbagi Kaukiba General Strike na ngasi Jiribam District asu mahausagi punsida chauna kaiba pikre banasina maram oiduna dukan sing thong hangna khide amade gari sing su chena khide Jiribam police na su pamdaba thogok sing thoktana ba check sin thorang kaya su lokhatke ngasi ge banasigi matangda MSU District Committee Jiribam gi advisor Y Sanjeev Singh na phongdokibada MSU mayai loisang na Manipur Pumbagi oina lauthokiba ngasi ayuk pung ahum dagi nungthilgi pung taruk fawbagi banasida MSU District Committee Jiribam amasung Jiribam miyam na mapung fana sogatke Manipur amadi tongan ba North East ki oiba indigenous people singbu muthat naba silakpa thausil thorang amade CAB asiki mayokta Jiribam gi miyam amadi MSU District Committee Jiribam na matam pumbada leigani haiki North East ki leiba khoi gi yellow mi singbo khoi gi muthat nabagi khoi gi leiriba India government na
ꯑꯗꯨꯒꯨꯝꯂꯕ ꯃꯣꯏ ꯊꯧꯁꯤꯜ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯕꯦꯡꯛ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯂꯝꯗꯝꯁꯤꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯃꯨꯊꯠꯅꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯁꯤꯇꯤꯖꯟ ꯑꯦꯃꯦꯟꯃꯦꯟ ꯕꯤꯜ 2019 ꯑꯁꯦ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯒꯤ ꯂꯩꯔꯤꯕ ꯑꯦꯝꯁꯨ ꯑꯃꯗꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯌꯥꯕ ꯉꯝꯃꯣꯏ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯁꯤꯇꯤꯖꯟ ꯕꯤꯜ ꯍꯥꯏꯔꯤꯕ ꯁꯤꯇꯤꯖꯟ ꯑꯦꯃꯦꯟꯃꯦꯟ ꯕꯤꯜ 2019 ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯦꯝꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯕꯤꯜꯁꯤꯒ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ sida lairiba mipum khuding mang nasu hariba citizen amendment bill sigi mayukta lepminase haiba wafum do thamjari MSU amadi nesona CAB chanaba yaroi haina changsiliba total shutdown ge khongjangna Bishnupur district ke tonganba kendra taruk Moirang Thanga Nambol Bishnupur Oinam amadi Kumbi kendra ge mahausa ge punsida chauna kai bipikre ngasi ayu angan badagi hauna joint committee for Manipur integrity Moirang subdivision ithing lai safal Mairembam Laikai Youth Club ke members singna changsilakpa lambi thingbagi khongjangda Moirang police team laktuna lambi thing lamba sing tan khai ke district asigi tongan tongan bamaru oiba kaithel kana khide dukan sing thong lona ke passenger service tawba gari sing chana khide dharma karma gi oiba amadi ana ayek lakpa singdi lambi thingba singna pan bapi khide pamdaba thodok thok tanaba district police ke police personnel singna check sina ngak sen ke hauzik fawbi oina pamdaba thodok thokpagi pau fangdri Ngarang Bharat ki Parliamentar Union Home Minister Amit Shah na Manipurda ILP chenaragani haina lauthokibabu harabu phongdokpaga loinana ngasi BJP Manipur Pradesh na sinduna Bharat ki Prime Minister amadi Home Minister bu thagatpa phongdoktuna harautayam phongdokre Manipur ki tongan tongan ba kendra singdagi lakiba BJP ki karyakarta singna kaisampata pullaba matungda mafam adudagi Chief Minister N Biren luchingduna Vaigya Chandra Open Air Theatre fawba khongna chatlaba matungda mapungaiba thoram amasu pangthokhe Kongchara du dalai nga kasigi Council of Ministers Singh MLA Singh amadi atai thopuba Singh susarukya ke Thoromatu da sargya kiba Chief Minister and Birenna BJP na lamdam asigi miyambu nungsi haibadu ngasidi thabak na takle CAB thingbada natana ILP su ngasidi center na pirakle BJP asi mityeng sanba pandam leiba party ni miyamna thazaba thambiyu haiba yauna wafam kaya phungdokhi aina su ayam toina haibani mayamda BJP natana kanaguma party amatana Manipur se thamoi senga nungsigwe leite BJP khaktani ko Manipur se thamoi senga nungsidi se haibase thabakna ulleko chinna nate thabakna ulleko BJP ki center da leriba leadership sina Manipur praja kayam nungsige haibase kayam yamna north east ki khange haibase thabakna ulleko I thabakna witness where I commitment on the sea. Matang to say anything I report a secret. Nasi, a certain Ivan, the Missy Neshogi, I did total shut down to way. I know Tauguno Manipur the Pira, but say Ani Pirabani, kept thing but not an ILP Pirabani, Tauno, I say Pau Thai. Yade. I had taken a power on a Pagan Labani, my honorable MLA minister, Tado Harkano. I came the near Dunia than in a Tado Harkano. Reason Asugana Piraba, Sugana Yaraba, Queen hiding a tarbus, they don't Carito Wishi have no Bokoi. Karai the Banamuta Wishika Karimuta Wishika Bokoi. I don't know any part of any other Tado Harkano, and I know my other house. Kongchara du da sargya kiba Captain PD Minister Karam Shamna ngarang Union Home Minister na Lok Sabha da lamdam asida ILP chana halagani haina lauthokibadu Manipur gi puwari da mutpanai roidaba numit ama oiragani masimak lamdam asige miyam CSO Singh amadi lenga kasige hona jamanani haiki tongan community mayam ama laiba aduga missing koti sama kuntra laiba Bharat the Manipur ki minority wariba missing sing se the nomadi lakshin gi gadra haibagi mipai bagi wakalon da laina akoi gi future akoi gi tungi mirol gi kunai gi khallaga akoi the Bharat ki apun ba saktam siga loinana akoi gi laijariba community sing se mang dana bo honaba kanda samvidhan gi protection amana ngakthok pan natraga de akoi gi future laite haidana khalak ba mikupta Cape Namaram Oidana Manipur ILP at the Nona Amuk Salai Bagi Wakalonama Lakwasina
ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤ Works Minister T.H. Biswasitna BJP gi lenga kasina lamdam asigi miyam gi khanduna thabak tawi haibadu ngasina khudam ga loinana takle matam kaya gi mamang dagi lamdam asigi miyam na tanduna lakpa dabi adu ngasi miyam na fangle haiba yauna wafam kaya fungdokhi 1950 की मतुंग दगे अखोई से पीपल्स की अमत ngaरे ड्रीम मधुदी अखोई की इंडिजिनियस पीपल खान नब की अखोई की प्रोटेक्ट तौरब की दमकता अखोई अमत ngaरे आलपी सिंह से तौबियु हाइन लाखिब थांखा क्या दा अवाब अदुगा अफा अपुन क्या थेंगनरगा चोकोई ngasi हंदना लाखिब से सिन मरम वर्गा ngasi दी मणिपुर दा भारत की लेरिबा बीजेपी के लीडर सिंह सिना हिस्टोरिक मोमेंट अमा सेंबी बसे स्टेगी हैन नुंगाई निंगा लेते है ऑन बिहाफ ऑफ द अखोगी बीजेपी की और एज वेल एज द गवर्नमेंट एज ए स्पोक्स पर्सन होइना आई ngasi थमजबजे सिमा आई सादगिसु हैन अखोगी भारत के प्राइम मिनिस्टर जी अदुगा लोना अमित शाह जी दा हाइनिंगा लेतना थागतपा मयांगी बिहाफ तगी फोंदोक सरी थैंक यू Nakalamaromda BJP Wangjing 10th Mandal nasu ngasi Manipur da inner line permit chanarakpada harauba amadi nungaiba phongdoktuna Kendra sige MLA Paunam Brozen na luchinglaga Wangjing 10th Kendra sen bathungna gari macha car amadi van singi oiba khongchat ama chatkre ngasi gi rally aduna Wangjing 10th Kendra sen bathungna chaluraba matungda Khongjong War Memorial Complex da lanthungfam oike Wangjing ta laiba MLA gi yum gi thongal dagi haukiba khongchat adu lamtharaduna MLA Brozen na Manipur da ILP chanabagi ayaba pikiba Prime Minister Narendra Modi amadi Home Minister Amit Shah bu thagat phongdoke December gi tarik 8 asi lamdam asigi puwari da mayek lana iduna lehoraga da ba numit ama oire Manipur miyam na matam sangna tanduna lapa wakat ama itha thazadana central government na ayaba pirakpa si asuki matik nungaiba fawe masi Manipur miyam gi mai pakpane Bengal Eastern Frontier Regulation lising ama chanipan humfutara humdoi gi makada Assam, Arunachal Pradesh, Mizoram gumna Manipur su ILP na lamdam asigi yalhomi sing ngaksilagani. Miyam na mipaiba faunariba CAB asisu Manipur da konsilaroi. Asigumba lamdam asigi miyam gidamak ILP chatnabagi ayaba pirakhiba. Prime Minister amasung Home Minister amadi lamdam asigi miyam gi yaifanaba tumba jaba khangdana hotnariba. Chief Minister Nongthombam Biren busu kendra asigi miyam na ikai khumnabu chari haiki. Prime Minister amasung Bharat ki Home Minister oibiriba party ki leader oibiriba mayam punamak sarkar asu paibiriba punamak koi Manipur praja bu nuksi haibase masina han khudam amu oiraga matung tarakpada koi punamak ningba kaidana koi asayam na chauna lairiba honorable Prime Minister ki miyang makhada Home Minister ki makhada Manipur honorable Chief Minister Shri Biren ki makhada koi punamak mai pakna khongjong punamak sangsin jariba punamak mai pakani khona tanjariba demand punamak phangani BJP Hairok Mandal na sinduna Hairok Kendragi Mihutsu oiriba Manipur lenga ki Education Minister Thoksom Radeshamgi Hairok talaiba yumda haraubo phongdopagi tharam pangthoki ILP chanarakpada miyamna Hairok Wangjing lambida thabal chongba amadi dol thinduna haraubo phongdoknaki Minister Radeshamna luchinglaga miyamgi lamjing maira sapam Robin Hood ki photo dasu haikat leikat tamki tharam aduda Minister Radeshamna Manipur gi miyam na matam sangna tandula laklaba wakat ama ayaba pibirakiba Prime Minister Narendra Modi Home Minister Amit Shah amadi lamdam asigi Chief Minister Nongthombam Biren busu thagatpaga loinana tawbimal khangbuki amaromda Manipur government ki maikaidagi CAB na karigumba hiram amata da sokaloi haibigi chapchaba firep hanadagi hauna lauraga sulai aikoi gi lamkan ba haibasi lamdam asida khundaminariba pumnamaki thaune miyam na yadaba thabak amata lengak asina tawgudaba sulaite issue khudingmak Tathok tasin tongnarga loisinba yaba ngaktane aikoi ima leibaki yaifana bapuna tathok tasin tongnaduna hotnaminasi haiba wafam sing thamki sinjeriba modi ke thobiram gare Nakalamaromda Manipur da inner line permit chanaragani haina ngarang India gi Union Home Minister Amit Shah na parliament lauthoki babu taramna okladuna Hianglam Assembly Constituency ge MLA Dr. Yumnam Radesham ge mayum dasu BJP ge karyakata amadi kendra ge miyamna Bharat ki Prime Minister amadi Home Minister bu thagat phongdoknaki Jiribam district asu Jiribam BJP na sinduna Manipur da ILP chanaragani haina Home Minister Amit Shah na ngarang parliament lauthoki badu bu taramna okpaga loinana haraubo phongdokpo oina maira gi rally chatkre Jiribam Foreigners Check Post ki Jiribam Police Station fauba maira thanki amasung miyamna BJP ki firal paiduna PM Prime Minister Modi Home Minister Amit Shah amadi Manipur ki Chief Minister Jindawat haina lauduna rally adu chakki pangthokiba rally asigi matangda State Councilor BJP Manipur Pradesh ki M Bina Devina
ngasi jiribam BJP mandal na sinduna Manipur da ILP chana hanbagi damak Bharat ki Prime Minister, Home Minister amadi Manipur ki Chief Minister bu ngamkhai leitana thagachari haina phongdokhi amaromda sorok ating bidasu adaksha ki H Janaki Devi na sinduna Mairathan ki hari Narendra Modi Home Minister Amit Shah ji amadi Manipur ki Chief Minister Biren Singh na chana hanbagi damakta jiribam ki pradhan mayam nungai jaba phongdokchari Paugi Marthana Timber Brega Malominasi. Manipur Ahan Amadi Adongi Kwaidigi Pamzaba Satellite Channel Times of Manipur TOMTV Airtel DTH ki channel number 646 ta Fambiragani. Khurumjari Lamjingba Finance na makal khudingmaki gari sing haibadi 2-wheelers, 4-wheelers, commercial vehicles amadi commercial equipment single loan pizari. Documents isang changdana amadi processing matam changdana yamna laiba mawongda loan phongbiragani. Amadi adom ge achin ba thu bagi damak mayamna wabiragano. Makal khudingmaki gari ke asu bandan lawzare. Christmas ke oiba khadaba offer su pizari. Akupa marol gi damakta lengsinbirau Lamjingba Finance Nagamapa Rims Road opposite Nitainanda Temple natragana Lamjingba Finance Uripok Hawam Diwan Lekai. Ekoi phone number 6909959834 da contact tobiro. Takshila Institute, most trusted national brand with 27 centers span India. 21 plus years experience in NEET G coaching. Highly qualified IITians, NITians and doctor as permanent faculties. 25,000 plus success stories in the past 21 years. Online, offline, doubt clearing session. Study materials designed by Takshila Research and Development Cell. Smart class with centralized live classes from head office at Delhi. 24 hours Wi-Fi campus. Brought to you by Heritage Convent at Thangwaiban DM College Road, Imphal. Contact number 6009445522. Break ki matungda mayamu taram nokchare makada pau pizari. ILP asi Lok Sabha da pass tore haiduna BJP na kai hen harau bo phongdok pasi CAB gi irang asi bu na thaina bu honabani haina CPI Manipur State Council gi State Secretary Elsotin Kumar phongdokre wafam asing asi wavan da laiba council asi gi office ta pangthokpa pau gi mifam amada phongdokhibani pau gi mifam adu da mahak na makha taraduna Bharat lengang na lamdam asi da ILP chana halle haiduna BJP Manipur Pradesh na neso amadi M suna changsiliba khongjang bu thugaina ba amadi na thaina ba Chief Minister in Birena Chatharakliba Tawong asi nongning bapoi. Lamdamasida ILP chana halakliba sidi lamdamasigi miyamgi hotna jamalnani. Lamdamasida ILP chana hannabagi khongjangda mahiroi kaya thawaina pontha piki. ILP asi Lok Sabha da pass tawrabasu Rajya Sabha da kari oigani haiba khangba ngamdribani. Yamna nikdik lauriba tanfam asida kai hena harauba phongdokpa si tawhaningde edubu. Bharat ki Home Minister na inner line permit system chana halagani haina lauthorpa si budi taramna oi. Lamdamasida ILP chana handanaba honabada achauba thaudang laukiba BJP party ni ILP chana rabadi khep ki haufam thoktre haina miyam bullana lamjing na honare CABSC communal oiba bill ni bill asina bharatta imu naimu ta halakpa yai maram aduna bill asige mayokta CPI amadi chaminari ba party sina hojik su lepdi haiki Citizenship Amendment Bill na citizen phangaba adugumba praja lak nifugumba masina tongan state singda saikhairpui manungda akhoi Manipur da su paksana akiba amaga loidan yor kadori banaba maramaduna CB haiba yam tamthiba am communal loiba sumba bilasa masi gi mayok ta akhoi matam punamakta communist party na fight tawgani communist party na thengnajagani aduga ngasimak ngarangmak Manipur gi praja miyam punamakna citizenship Amendment Bill gi mayokta madu akiba kya sing masik tamayek sena khangadana even ILP chanarakpagi chana halagani haibagi nungaiba wafam leiragasu CAB sine hen maru oi Citizenship Amendment Bill sigi mayokta thengna basina maru oi haibis maramoraga ngasigi ban ngasigi jane strike masi miyamna hairu baleitana haunur banaidana paksana CAB gi mayokta lepi bese BJP ki kambuna rally ga chatna harao phongdo ine haina tawjaba sarabasu masidi Manipur gi praja miyam punamna CAB gi mayokta chapchana
फाइट तौरी है खंगदरबनेब ꯏꯪ ꯀꯨꯝꯖꯥ 2015ꯒꯤ ꯖꯨꯂꯥꯏ 9 ꯅꯨꯃꯤꯠꯇ ꯑꯗꯨꯉꯩ ꯂꯝꯗꯝ ꯑꯁꯤꯗ ꯏꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯁꯤꯁꯇꯦꯝ ꯆꯠꯅꯍꯜꯂꯨ ꯍꯥꯏꯕ ꯗꯥꯕꯤꯒ ꯂꯣꯏꯅꯅ JCILPS ꯄꯨ ꯁꯧꯒꯠꯂꯗꯨꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪꯗ ꯑꯥꯅꯟꯗ ꯁꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏ ꯈꯨꯔꯥꯏ ꯂꯥꯏꯔꯤꯛ ꯏꯪꯕꯝ ꯂꯩꯀꯥꯏꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯁꯥꯄꯝ ꯔꯣꯕꯤꯟ ꯍꯨꯗꯀꯤ ꯑꯋꯥꯆꯤꯡꯗ ꯂꯩꯕ ꯅꯤꯡꯁꯤꯡ ꯈꯨꯕꯝꯗ ꯂꯩꯈꯤꯗ꯭ꯔꯕꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯉꯁꯤ ꯔꯣꯕꯤꯟ ꯍꯨꯗ ꯐꯥꯎꯟꯗꯦꯁꯟ ꯑꯃꯗꯤ JACꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯩ ꯂꯩꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯕ ꯔꯣꯕꯤꯟ ꯍꯨꯗꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯃꯆꯥꯅ ꯃꯪꯖꯔꯝꯕ ꯃꯪꯂꯥꯟ ꯉꯁꯤꯗꯤ ꯃꯪꯐꯥꯎꯅꯔꯛꯄꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏ ꯍꯥꯏꯔꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯆꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯇꯦꯡꯊꯥꯈꯤ ꯄꯥꯝꯖꯔꯝꯕ ꯃꯪꯂꯥꯟꯗꯣ ꯉꯁꯤꯗꯤ ꯐꯥꯎꯔꯦ ꯃꯃꯥ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯐꯣꯡꯉꯦ ꯔꯣꯕꯤꯟ ꯍꯨꯗ ꯐꯥꯎꯟꯗꯦꯁꯟꯒꯤ ꯆꯦꯌꯔꯃꯦꯟ CH ꯍꯦꯝꯆꯥꯟꯅ ꯃꯤꯀꯨꯞ ꯑꯁꯤꯃꯛ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯔꯣꯕꯤꯟ ꯍꯨꯗꯅ ꯃꯪꯖꯔꯝꯕ ꯃꯪꯂꯥꯟ ILP ꯍꯥꯏꯕꯗꯨ ꯉꯁꯤꯗꯤ ꯃꯪꯐꯪꯅꯒꯗꯧꯔꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯍꯣꯕ ꯑꯆꯧꯕ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯩꯍꯧꯔꯒꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯣꯠꯅꯖꯔꯝꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯀꯟꯕ ꯉꯝꯂꯒꯅꯤ ꯃꯍꯥꯛꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕ ꯑꯗꯨ ꯉꯁꯤꯗꯤ ꯂꯦꯝꯅ ꯃꯥꯡꯗ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ India government inner line permission system si chatla halri haibinina khogi state government na masi practically kyam phajana tawi akhogi yam porous oiba border sidida kyamu yam phajana keno thabak paikhalaga thingbangam gi haibagi thabak dudi akhogi khutta leire akhogi state government sida leire aina thamjage masi aduna akhogi indigenous group simadi kanbangamani Matam kayagi mamangdagi Manipurna tanduna lakpa ILP Manipurda chatneragani haina Union Home Minister Amit Shah na ngarang Parliament ta phongdokibada ILP Demand Committee gi maikai digi taramna okpagaloinana harauba fawi haina committee asigi chairman Hais Ibotombi mana phongdoraklei kai sampata laiba IFSA gi mayai loisang da pangthopa paumi singa unaba amada mahangna makataraduna Manipurna India da hek tilakpadagi changsilakpa mitop singna maram oiraga Manipurda khundariba yelhomi singi masingdagi Mitopna henduna yelhobi mangkigadra chingnabadagi tongan tonganba CSO nipan punsinduna ingkumja 1958 mauda tareta ILP Demand Committee semkibani masigi makha tarakpada tongan tonganba khongjang kaya changsinkraba matung ahenba CSO kaya punsinduna Joint Committee of Inner Line Permit System semduna makhatana Manipurda ILP chananaba khongjang kaya changsinki adubo ngarang ikhang khangaudana Manipurda ILP chanaragani haina lauthorpasi Manipur miyamna matam kayadagi manglamba mangfaungnabani ILP Demand Committee na lakadauba chahi singda ngarangi numit December 8 bu ningsing thauram chahi khudingi pangthoklagani haibaga loinana Union Minister Amit Shah amadi Manipur gi Chief Minister N Biren Busu thagat phongdokhi Manipur hu mitop sanga che masi kamaina khandu ka degi habasu jaman na ba kyam rum leragani adubu yam thamusana masi gi rules and regulations semba matamatu da Manipur government na pukshan chengna akhui 1950 ga wan gi aduda na be isu orakan aduda gi mitop se kyam chang page habigi adu madu khandu pirakan da madu kamain to kan makhoi sanga adubu maram da halan gi degi habigi chap chaba wafam ama rules and regulations semba matam da Madugi my procedure mayam lakpa matamda henbagi apam bado ILP Demand Committee gi wafam degi sana thamje Thangmaiban United Club TUC na su lamdam asida Bharat leingakna ILP chana halakpada Bharat ki Prime Minister amadi Union Home Minister bu thagat phongdokre ngasi Nagamapal Kangjabi lampakta pangthokiba paumi singa unaba amada TUC gi President Pratap Laisang themna lamdam asida CAB chana hanba yaroi haiduna manpack na changsilakiba khongjangda Thangmaiban gi miyam na sawgatuna khongjang kaya changsinki haiki Kumpana akogi Asia su ya pasni jing bi bam changi akogi 51 degi chana basi da fami sabsana madu commission na kosin bi khanara kanda miyam ga tanara kanda akogi tungi future gi yeng kanda commission su taha na tawidana ba akoi appeal tawsani haiba option su akoi thamjage Chahi kunipan chupna ILP chananaba miyamna honarapubu center na sakhangbiduna ngarang parliament ki mifamda Manipurda ILP chana halagani haina lauthorapbu nungaiba phongdokpaga loinana ILP chananabagi ihogda mangjil thana sarukyakiba Federation of Haumi gi President Jadu Manibu Uripok Bachaspati Maning Laikai Community Hall da Laikai miyamna haraukta yamna okre ngasigi thoramadu da Federation of Haumi gi President CH Jadu Manina ILP chanaragasu miyamna wakhal tadragadi masigi kanaba leiroi mipum khudingmakna
ILP haibasi karino masi chanabana kari kanai amadi masi chanaba matamda kari mathau tabagi haibadu khangminaba changi haiki. Bengal Eastern Frontier Regulation lising amaga chanipan humfutara hundoida based over inner line permit system na yelhomi kannabagi mapung faba pambai oidri. Lamdamasigi miyamna ILP chana halagani haina lauthorakpada penthoktuna leiba yadri haina JC ILPS ki convener YK Diren fongdokre. Ngasi kai sampata leiba lubasigi mayai loisangda pangthokiba paugi mifamda wafamasi fongdokibade. Lubasigi thomi kaya susargi aduna pangthokiba paugi mifam aduda YK Diren makhatana fongdokibada. Ngarang Lok Sabha Home Minister na CAB puthoknaba hotnaringai cherakta Manipurda ILP chana halagani haina lauthokiba dubudi taramna oi. Adubo British India ki matamda chanaramba ILPSD chapchaba base year ama fawba yaudaba mayai chamba system ne. Adubu Manipurdi British India ki saruk ama oiramdabana hairiba ILPSina hauzik thengnariba mitop miyancha sing changsilakpagi problem ase mapungpana thengba ngamloi haibasi JC ILPS na chetna thajai. Maramaduna Bengal Eastern Frontier Regulation lising amaga chanipan humfutara hundoida based over inner line permit system asi nataba lising amaga chamapan yankhai mathoina base year oiba Akanaba matik mayai kanba ILP ama natraga matam koina president ke SN fangdana kangkhathang oina taduna leiriba Manipur People's Bill lising ani tarani panbu ayaba pibiduna lamdamasigi yalhomi sing kannanaba sarkar asina hotnagadabani maduna trabadi ariba maya yaudra ILP ama chana halagani hairaga aikoina penthoktuna leiba yadri loinana aikoi amata oina punsinduna haujek amade tungi mirolbu kanjanaba ngaklau amagidamak ihau changsinma mathau tai haiki. चनरक्प मतमसिदा इंडिया गवर्नमेंट नत्रगा मणिपुर गवर्नमेंट ना करम मखलगी फुल प्रूफ पीनबा बेजियारसी करमना कमायना एकोमोडेट तौगदगी हायबसी एकोमोडेट तौफम कदायदे लेबुगे हायबसी मियामदा खंगनबम थोई मधु यावदनदी अखोइना मधु ILP चनगदोरे मरम मधुन मिटोपसिंग दगी अखोइ प्रोटेक्शन लेरगनी हायदुना अखोइ JC ILP ना मधु हेन हराव फोंदोक नत्रगा मधुद पेंथोक हायबसे मसी मतंग चाब वाली हैना लौजबना मकांदा मणिपुर मियामदा अपील तौजरी मधुदी अखोइना अखोइगी मिटोप मियोइसिंग इरमदमगी येलहोमी कंजनबगीदमक्ता अखोइना हानदगी तालगा लाइबा अखोइ बेजियारगी वाफमसे यावदना अखोइ कैदोंगैदा अखोइना मिटोपदगी ngakthokpa ngamoi haiba wafamse ai akoigi JCLP gi maikaidagi thamjari. Lok Sabha Ngarang Citizenship Amendment Bill passed Okrabasu Bill Asigi Mayokta Nesona Changsaliba Pung Tarahumdogi North East Total Sadam Gi Khongsang Awang Nongpoki State Sing the Su Chauna Mamitaki. Assam Gi Tongan Mafam Singda Mahairoi Amadi Miyamna Khongsang Sokatuna Lambi Thingba Tayar Maithaba Yauna Yaning the Bakolau Kaya Lauki Police Ka Khongsang Changsaliba Singakan Bamong the Muknaki Guwahati yauna Kamrup, Sibsagar, Jorhat, Devugar, Tinsukia, Amadi, Majuli District in Miyoi Chakayana, Lambi the Tolaktuna, Khongsang Sawat K. National Highway Amadi Railway Line Sing Things in K. Guwahati Ge Bamuni Maidan area da Miyamna Lambi the Lakpa Gari Sing Tugai K. Khongsang Aduna Maram Oiraga, Guwahati University, Devugar University Amadi Katan University Ge Parikya Singay Toki. Guwahati University Assam Engineering College, Katan University Amadi GB Law College Mahairoi Singna College Singi Mamang the Thoraktuna Khongsang Singke Amadi CAB gi copy sing Maitaki. If the proposed bill passed in the both houses of parliament will hurt the sentiment of the people of Assam. It is a big question that in spite of such hue and cry situation in the state of Northeast, why the democratically elected government adamantly denying the public opinions. Cameraman Utpal Baru with Hamanta Morantam, Times of Manipur, Assam. Nesogi Total Sadangi Khongsang Barak Valley Ge Assam Indigenous People Protection Committee AIPPC AASU Atailu Kayamarum Namapung Fana Sagat K. Ngasigi Khongsang Atuda Silchar National Highway 37 BIP Road Vaskandi Lakhipur Sonai Nagatila Bojatrapur Nachimba Mafam Singda Khongsang Loi Sing Lambi Thinki. Maduda AIPPC Ge General Secretary Seram Herajit Yauna Khongsang Loi Kun Mangarom Police na Fazin Ki. AIPPC Ge General Secretary na Haiki. CABSC Assam Yauna Awang Nongpok State Sing da Chatna Basungya Yaroi.
Karigumba chatnarabadi refugees singi mayokta kanbai housing changsengani haiki. Akoi citizenship amendment bill gi mayokta ngasi pungtra ma thoi notice ban kaubada akoi miwai tara muk hena siljarda barak tampak ban kaubada kasagi loina miwai kyamok hajinuna thamuba hojik thadogale citizenship amendment bill notice tanatana asam da chanaba sunga yaroi haibasi akoi AIPPC dan tana tongan be Indias kanglup singi amat toiba fidem ni haibase ngasi notice ta asam da leiba kanglup phunumukta amat toine leminasi citizenship amendment bill gi mayokta haina thamjalingi. North-East Students Organization Nesona Citizenship Amendment Bill gi mayokta changsin kiba khongjangna Tripura dasu mahausa gi punsida chauna kaiba pikhi ngasi ayukta gi hauna mahairoi singna lambi da tholoktuna lambi thingki khongjang asina maram oiraga school singi parikya yaithokhi train servicing lepki. Naga Students Federation NSF nasu nesogi khongjang sawatuna North-East CAB chatnaba yaroi haibagi davi tawduna ngasi ayu pung 12 rom tabu matamda Nagaland ge Ras Bhavan mamangda khongjang changsingki khongjang loi singa police ka kan mamung namuknaki paugi marthana tembe break amaga muk lominase. Traditional Healing Center adungai ipaipu haktaktagi chanaraklaba maite hidakna laying jari iramdamda fangliba manamasing kaya sizinaduna side effect laitana laying jari hakchanggi mari suba saru sayang samba amadi singli lonsinaba khaktanatana hakchang fagatpa ngamdana leiba kaya fagalhan mangamba layingni ngasimag langsin biro Traditional Healing Center National Game Village Road Lamfelpat 795004 contact number 9612558587. Baldev, a premier study circle, holiday special, day camp, class 1 to 8 starting 11 December 2019, timing 11 AM to 2:30 PM. Foundation course for class 9 and 10, subjects science, social science and mathematics, starting 16 December 2019. Registration on or before 10th December 2019. Van service available. Maximum 20 students per class for class 9 and 10. For more details, please visit Baldev, Uripokoisnamlikai, Imphal. Sangai Tuition Center. Admission open for revision course for class 10 and 12. Classes are going on. New foundation course for class 6 to 10 and 12. Classes commencing on 19 December. Mock tests will be held on every Sunday with spoken class for English and Hindi. Mathematical technique for better understanding and acquire more scientific knowledge. We also provide study materials. Vision for toppers. 10% fee concession for students of government schools. 20% fee concession for local students. 50% fee concession for physically challenged students. Hostel for boys and girls. Van service available. For details, please contact Sangai Tuition Center, Kokwa or call us at 98561 55400 or 8787 Break matung namakata popisari. North-East State Singna National AIDS Control Organization NACO, Manipur AIDS Control Society MAX ka khusam naduna HIV AIDS ki matangda miyamda awareness, compassion amadi support fangbagi pandamda anirak suba North-East Multimedia Campaign listing ani taramapan kun gi thoram tha sigi tarani panda Vaige Chandra Open Air Theatre bota pangthoklakani haina Health and Family Welfare Minister Langpoklakpam Jenta Kumar phongdokre ngasi Babuparada leiba minister gi quarter pangthokiba pawgi mifam amada amhak namakha taraduna North-East United Against HIV AIDS haiba theme da pangthokadoriba campaign asina North-East ki miyam maru oina chahi 15 dagi 18 fawbada leiba naha oiriba singda mityeng thamduna HIV AIDS ki matangda henna wakhal tahangani masida maru oina music pu pambai oina sizinaduna laina asi narakpa yabagi maram sing naraba miyoi singna thengnariba khudong chadaba loinana miyam na makoi bu karamna loina gadage haibana chingba kaya khangan gadori loinana tongan tongan ba music band singna miyam da pausel piba makoi gi presentation sing su utkani maramaduna media na su achobu tawdang lobiduna miyam da laina asigi maramda paksana awareness pinana bokona mada mapung fana saruk yabiu haiki Uhima to gi baduna 2019-20 na harage su aw keno dani ko khogi ahan ba mkhil pot oiba hoji hoji akhoi Manipur da second multimedia campaign jai akhoi hoji chim akhoi tawri amasung hena chaw makhli mega event na akhoi tongna ba sem sari district level competition tor matung da amuk state level amuk competition me amung tor legi adugi matung da akhoi grand finale of second North-East multimedia campaign ha amuk 18 December series da December tang tara ga nipan
ꯂꯥꯛꯏꯕꯁꯦ ꯀꯣ ꯑꯗꯣ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯃꯨꯛ ꯇꯧꯒꯗꯧꯕ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ 2020ꯒꯤ ꯖꯅꯋꯥꯔꯤ ꯃꯥꯔꯆꯇꯅ ꯐꯥꯏꯅꯦꯜꯁꯦ ꯃꯗꯨꯗ ꯇꯧꯒꯗꯧꯕ ꯑꯗꯣ ꯁꯤ 18 ꯗꯤꯁꯦꯝꯕꯔ 2019ꯁꯦ through media friends yargedi masi am successful ohinang wakil podoiba music as such masi maruina naha singna yam pama makil poni nupi angang sing yauna masi music ki sigi platform siri da khone maduma tang taraga ni panchri da khoi tokshrin khale Paugi mi famadu da sarugya ki ba Health and Family Welfare ki Principal Secretary V Bunlun Mangna Pangthokadoriba anirak suba North East Multimedia Campaign lising ani taramapan kun gi thawram asida miyam na mapung fana sarukya biduna HIV AIDS laina asigi maramda miyam da wakal tahanbada pumna maki thawdang adu longminerasi haiki. The people of Northeast are invited. We invite especially the young in age, but we also invite the young in heart. So everyone is invited. So please join 18 December 2019. Haukiba December gi tang ani gi numidangda singsamai laisang them laikai hozikna Delhi Supreme Court ta Manipur government ki standing council oriba advocate Rose Manibu miyati na hat kibadu yaning da bofongdoklatuna singsamai bazar da wakan mifam chathakre thaudokasiga mari leinana sem kiba JAC na sinduna chathakiba wakan mifam aduda sarukya kiba Manipur Legislative Assembly gi speaker Y Khemchanna thaudokasida machanupi gi statement matung ina Rose Mani gi misi asi lautuna raga hatpa gi thawong oigani Chief Minister na case asigi matangda special investigation team ama Delhi da tharagani haina Chief Minister unabacha luba miyamda thazaba pirakle haiki Thokriba thaudok tu samna very unfortunate haibatai loinana machanu pidu gi statement da sida halakanda mangwani yo na kanba mi uhoyi haibase sina takpadi laikai club nasu honorable CM munarure duga promote Astana hujik didi da laibada si investigation hobi na bahai gre duga hujik su osiga wari sana bani osina yana formal obi di thadri informal oina inform do gre duga hogi kanogi honorable CM na sigi oiba special team amazu tharani hai Nakalamaromda laikidraba advocate ki loinabi laisangthem ongbi surnalatana maki mapuroiba masa matumta sijakhibenate Macha aniga mapuroibaga thabak chaluraga halaklaba matungda makhoina leiba flat adu yorakpada angang anina chatkhiba talak yengduna sakhangdaba miyoi amana mangonda pot amana thombaga loinana angang sing thoklakpa ubada angang sing da su ki helambasu leiki maki mapuroibana ngasi fawba kanagumba amatada lankhiba amasung yengthina khiba su leikide migi mateng pangtuna lakhibani asigumba tamthiba mihad asi karigidama kanana insinduna tawhallibano Ngasigi laingak na thigat piduna mihat pasing adu puthokna bokhona bada mating pangbiyu haiki Mijido masa matomta sijabana tabana akhona chaibana sakhangdaba midu kanana injallibano karigidammakta maja hatokpirino haibado hatokpirino adum tangdane khali Masasing anidugi achingba mi laitaba timing yengagane makhoina hakaigino kanana kaigidamta tokpirino Manipur Sarkar ki thodam pangthokne Manipur Sarkar na amtang di aching magi masakhangdaba mi do adom tang thidokpiyo karam tawdana mi hato hatokpirino adom tangne ina khangningi mayam amasung mayam support tawragane amutang Delhi chalaga kamaina tawgibno kamai adom tang thigatpiyo na ina hajaninge Loinana JAC against the inhuman killing of Advocate L. Rosmani gi convener oiriba laisangthem Mombina Advocate Rosmani masagi mathauda yamna maputning changba achumba tawba advocate mani tamthiba mihada sigi matangda ngasigi laingakna special investigation team SIT ama semduna atubo matamda mihat pasing asi puthokpiyu haina haiki yam inhuman oiba mongda Delhi da tarik ani gi nungdang da hatuk pihiba se Manipur government na magi counterpart or Delhi counterpart singa pau phaudong naga special investigation team SIT haidare ama sembiduna yam effectively speedily asumma do delivery tobina ba culprit sing do book tobina ba asumba akoi gi demand ni Youth standing up for human rights saiva timda malemgi mafam adada pangthokna bagum International Human Rights Day ki thauram ngasi Manipur da su International Human Rights Organization Manipur na sinduna
Moirangkhom Saugaijam Leirakta Leiba Organization asigi mayai loisangda pangthokre. IHRO gi Organization Secretary Oinam Lukhoi amadi Organization asigi mihut singsu saruk yakiba thoramaduda International Human Rights Organization Manipur gi President Oinam Jotinna miyoi bagi hak haibasi miyoi ba ama oina aikoi khudingmakna fangphom thokpa hak aduni malem asida leiriba miyoi ba khudingmakta kanagi su mikha pondana hingba loinana manaba thakta izat laina hingbagi hak khudingmak piri International Human Rights Organization Manipur nasu lamdam asida miyoi bagi hak kannabagi thabak kaya paikhatuna lakle makata nasu paikhatkigane chahi asigi thim gamari lainana naha singna miyoi bagi hak kannabagi khongjangda achauba thodang lobagi tangai fadabadu nongmo nongmagi hengalakle Loinana miyoi bagi hak khongaungna bagi thodok thorakpa matamda miyamna loop asidagi mateng lobiyu haiki International Human Rights Organization Manipur State na 71 suba International Human Rights Day observation tawjabani masi akhoi maruina khoi miyoi bagi hak ma pireba mayam akhoi mateng pangnaba organization jabni maruina asi thainariba khoi prajasinda jakthung phangdaba Magi thok chogi chathum phangdaba dui mayam le se kai any problem le so khoi International Human Rights Organization Manipur State ta laktana wagat pyo khoi mateng panjage Citizenship Amendment Bill passed Tokiba Amasung Framework Agreement na Manipur Sokan Bayaroi Haina Locality Improvement Committee Amasung Society for Women Empowerment ki imai bill singna yaning da bufongdokladuna ngasi Brahmapur Bachaspati Laikai da wakan mi famfam kre Wakan mi fam aduda saruk yakibi Society for Women Empowerment ki Secretary Wedibai Kangabam Thoibi na fongdorakpada Home Minister Amit Sahana Inner Line Permit System chen halagani haiba sigidamakta di nungai bufongdokchari Adumok puchahi kaya lairaga ekta onlaktuna chatnagadawribanu haiba khangbangamde lamdam asigi Chief Minister N Birena afaba loksing laiba Chief Minister amu oiramlabadi laibak miyamna wariba si waram loinana asumna imai bill singna wakat mi famfam ningai lalakta police personnel sing laktuna thugairamba si yaning di haiki tawchina karigumba amta tawidabdagi huji ILP che prajamayamna mukta buda ki mukta buda ILP thadra imine kadangwai thokani ju khangponte do chahi taragi matungde ek ondori bra oloi dori bra tokhi dori ba ju khangbangam ponte ba adu khangbangam dadana birena ngasi harang mothoi karasi phungto chi na ngarang si yam kana lawkhre bombula ka yam thakre adu ngasi di bandi lep leiti bandi dum tawriya ba aduna di sarkar ga praja ga ngangna pai si nungga yerunga kaungna bagumbani moidi ji tawge da ngamdorimni tawge da ngamaga chu praja gi chu akhoina si tahugda ga kai phangdoino Malemgi kaithilda khwaidagi mamal honggadawba amadi apikpa lauyainanaba machine Manipur da saduna puthokle hiram asida TOMTV gi pawda mama nominasi Bishnupur district ke manung chanba kwakta khumandage laikai gi machin manau ahumna engine masa amakak sizinaraga migi mahut sinduna lauyainaba machine ase puthokpani kwakta khuman awang laikai dage Muhammad Fakaruddin sahi 13 apokpa nahamu pokminaba mayamba Muhammad Ali Ahmad sahi nifu amade laikai dudage Muhammad Said Ali na trial oina second hand gi part sing leiraga lupa lising kunthra mukchangna masin asi sabani makhoi ahumak punna yum sabada changba polam sing haibadi lengoi niknava kharai jamfat tok polang yot ki polam sing sabagi thabak tawba mioi ngaktani machin asi atai machin gumna saru manghalaroi petrol engine masa amana chalaiba oibana petrol yamna sangde amadi pikpana mafam masa amada hekta low yaiba yagani puthok pusindasu awaba leiraroi Sel yamna sangdana saba oibana lairaba lomi khudingsu machine amagi mapu oiba ngamagani lakna khujing oiraga machine leibagi awaba leiraroi thabak oina pangthokna bahonabada imung manung amadi laikai gi miyoisingna angawba tahanduna karem kathaina biba kaya gi marakta mai palakpa ubada angakpa phaunabada natana oiroi matam mangna bani hainaramba miyoi kya na ngasidi machine waige machine amata leijage machine asi aikhoi gi lamdamda puthokpani haina songthokpa migi masing yamkhalakle Lomi isilinaw gi mayam sigi paisa se miram da thaki bi mahta manung da ikoi Manipur manung sida paisa se season na bai da makta Manipur gi income chawkhalak na bai da makta aina sumaina khala misin hari bi misin changkhat chabani machin asi saba horakpada kayarak maithiki imung manung gi mioi da su aremba da sel manghali haiduna ngangba kaya su leikhi aduna part sing lona leiraga ayamba matamda numidangi matamda makhoi ahumna tumba saba khangdana sakhi
ngasi di mai pak le malem gi kaithil da sangdam na ba yana khwaidagi hongwa mamal da yon ba sungam gani aduga khwaidagi yangba mi amana yamna laina chingduna puba yaba amadi salai ba yaba machin ne makhata na mong fazaba hena phaba mong da puthokadauri awu banu pa am khakna hai noi engine je kaya da yon gani achan ba leibra leiraga di ekhoida amtang yon bi be agadra lawjage na haiba matam da haurak padagi na loiba phawagi yai ba pu thabadagi pu thaba phawagi manungda aikhoina awaba ikaiba mayam ma thengna khibado nupa do thengna rubadaki aikhoi si yamna harawa chauthok chaba ma ai thangoi da phawrakhi machine asi sarak lagade mioi kya su thabak pi bangam duna state asigi senmilon da chauna mateng oigani amadi low yeina ba machine leibada manipur dagi yamlaba senfam kaya mapalam da satkhribasi thingbada natana mapanda machine asi yonduna manipur da asauba senfam lakan ba yagani han bagi sidi trial ni masi mai ps dagi hena phaba hena pikwa hena chawba miyam gi apa mong da sarkar na masi sabda mateng pang biragadi manipur economy da dagi matik hena fargani sai gi mutta thamdagi Lengak na asigumba innovator sing asida mateng kharadang piragadi hena fawa makhalgi machine puthokpada natana atopa makhalgi pochak kayasu puthoktuna made in manipur mission sogatpa ngamgani मियोई अहुमना असिगुम लबा लो कोस्टा सेम्बा याबा मेसिन लमा पुथोले हायरागा लौ येबा ngamlakpa se lamchauba mai pakpa mani pa masina mapaldagi lupa lakh kayagi paisa tingduna mesin leiruraga lau lokpagi samesya se habdi mapanda paisa sakhigedoba do aikoi kanmang ngamgadoribani asigulba innovator sing asida lengakna mateng pangbiraga makhoibo anauba technology de hena puthonba ngamlagadi manipur gi semilon phagalamada achogo mateng ama oigani haina thamjari cameraman dhanachandra huidong koloina na paudamjari ba huidrom roman times of manipur bisnupur correspondent ngase jiribam gi lairembi leikai da leiba sanamai sanglenda maidei convention na sinduna jiri district fangkibagi chahi hum farak pagya chamba thoramuma pangthokre ngasi gi thoram adu mari leinana dissolve tokraba jiri district demand committee gi ex convener w dinesh na jiribam bu mapung fawa district amo ina lauthokiba amadi miyamna yamna haraukiba numit adu ngasi di chahi hum mapung fare numit asida maidei convention na sinbiduna pangthokliba thoram asida dissolve tokraba committee asigi miyoi singsu saruk ya hanbibagi damak maidei convention bu hainingai leitana thagat pa phongdukchari haiki Marifu Suba Nupilal Palan Thorong Mari Lenana Imphal Iski Kairau Kendra gi Manung Chana Laiba Maidei Pangal Nupi Kuntrada Achamba Khudol Pibaga Loinana Thoram ama ngasi Kairau Makting Sava Lekai de Laiba Kairau Makting Youth Club KMYC na sinduna KMYC ground da pangthokre Thoram adu da sargyakiba club asigi advisor MI Khan na lamdam asigi mitop ki khuyadagi kalhongna ba lanthengna kiba lanjau gaya da Maidei Pangal gaya amasu sarukyaki haibasi ngasi fawba lengak na sakhang bidaba yamna laibak thibani ngasi di chap charba khudam changdam leirabani na record ta yohaningi haiki सरकार की पुनिंग चिंजनिंग बदी मणिपुर की पांगल इमा सिंगना मतम दो लौकी याव की सरुक या की सी की सोइनाई की हाइबा साखी रिकॉर्ड लेरबनिना अतोप इमा सिंग की लिस्ट पोंगबदा मणिपुर की यावहनिंगी यावहन बियो लोइनाना मणिपुर की अपन बगी सक्तम की एनी इशूदा मणिपुर की पांगन सिंगना हनबल लेतना थवाई सरुक यारी तुंगी पुंसीदसु याबंग अंबगी पांगल इनोट मोटिवेशन तो विना बगदंता आर्डोना मणिपुर सरकार की पुनिंग चिंजरी मणिपुर दा इनर लाइन परमिट सिस्टम चना लगनी हाइना ngasi harau bo phongdok poina मणिपुर की गवर्नर दा ngasi lenga की loisang pumba suti lauthokrabasu nungba village authority gi mikhal leibana nungba SGO office ti suti thakide mekhal adu pangthok lengai manungda rival party ani gi miyoi sing khanarapadagi charangna bathokre Maduda Nungbagi SDO, Pauralung Kabui, Masa Kanjanaba, Kama the Lotuna Lake. Farti any Gemia Madu Laksin Abonabada police na nongway round Gaya Kapke. Maduda Nungba Kunjama Oina, Gamailung Kamaina, telephone Gikutanga, district administration amid Yang Changbiduna, Makatana Tokaning the Bataluk Sing Toktanaba Mikalasi Topu Haiduna Marilena authority sing Puning Jinsinke. Pau Gimerkan at break Amagamok Luxury. Admission open. Admission open. Sangai tutorial Kwakatel.
Class commencing revision course 5th December 2019. Timing 3:30 p.m. to 7:30 p.m. Foundation course 9th December 2019. Special features: mock tests, printed study material, hostel for boys and girls, van services. For more details, please contact 8787 307 245. Pakong ama chalake. Chalune. Chahi amagi plan tawge haradi. Phau pambi thabiyo. Chahi taragi plan tawge haradi. U pambi thabiyo. Chahi chamagi plan di. Ichabu afaba school da mahai tamhanbiyo. Icha kaina afaba school haidi. Lanai coaching tawbugi awaba lehendaba. School du da dum changnaina coaching tohonba. Mama paga chamana na warak watembi ba. Gym, aerobic, dance, football, thangta. Mamang da 12th exam ki topper su putokraba. Khwaidagi chawba, nanba, khwaidagi phaba school. Slopeland Public School Khongjom chumabra. Chumme yam khangi ko. Yes, only Slopeland Public School Khongjom. India gi ahanba amasung anisuba IBBF Fitness Miss India contest ta anira gold loduna Manipur gi mingsat purakrabi Joyceni Devi gi instruction makhada hangdok seroi Valentina Fitness Center. Nupi khaktagi oiba nupaga punna sanamina bagi nuaitaba koiba amata leroidaba jimni. Valentina Fitness Kaisampa Junction opposite Churachampur Parking. Mafam asida Zumba Gym Cardio na chingbagi sanaba khudongchaba su phangbigani. Ayuk pung mga dagina numidang pung 9 phauba sanaba phangbaga loinana akopa marol gidamak Valentina Fitness Kaisampa Junction dagi khangbiba yagani. Lengsin birau nupi khaktagi oiba gym Valentina Fitness Kaisampa Junction opposite Churachampur Parking. Telephone number 9612058028. Breaking matung na mayam mo na taram nok chabaga loinana makata pau pizari. Kuki Women Union KWU Churachandpur na lingkat ki bachahi kun mga mapung farakpagi Silver Jubilee ki thauram asi Churachandpur gi Vizang Ground da pangthokre. Tharamadu ki saru kamoina khunai asigi yaifanabagi dama khotnaramba Union gi luchingba singi mafamda ikai khumnabud ke. Loinana Saikot Kendra gi MLA TN Haukipna Union gi Silver Jubilee gi monolith ki maikhum hangdoke. Union asina senduna Empowering Women with Peace and Unity haiba theme da pangthokiba thauramadu da athoiba mithunglen oikiba MLA TN Haukipna Union ajahi kun manga mapung farakpagi aifa pausel piraduna lamdamasida khundariba tongan ba furup singna haukiba thaudo kaya kauthokna duna amata oibagi wakhalonda manglomda changsinminirasi haiki Charangpad amasung Yairipok fauduna chaliba yamna maru oiba lambi asida handak chahi gi kumgi oiba lau lokpana maram oiraga tractor singna labuktagi pukhalakpa leibak singna chaiduna leirambadu maichon ge advisor member sing amadi tractor owner sing yauna SWYC club ki member singna sengdokre lambi asibu sengdoklingai marakta wangkhem kendra ge MLA ke megachasu laktuna masamak lambi sengdokpadu de sarukya ke loinana Charangpad amasung Yairipok ani gi tainabada leiriba waiting set su sisengki Hariba social services asi tauringai marakta volunteers singbu hena pungning thogat poina lambi da lakpa pukchel chaurabi singna ngamjaba donation tawbiramki amade social worker ke jadumani amadi ke hais jiban busu selgi mating tengbang biramba amasung acha thak tawbiramba gi damak maichon ge secretary Arunjit Ningthauzana miyam gi muhsinduna thagat pofongdokchari Ain na thingkraba lalhobalu KYKL ki lanmi ama ngarang nomidang Imphal East Commando na Porongpat Police Station ki manungchanba bamon lekai KITE manakti ki fare hairi farba miyoi adudi wangu saba lekai digi hausik na luwang sangbam da laiba athokpam Surchandra Singh Elias Khava Elias Ravichandra chahi kuntra taruk apokpa laikhidraba ibo tombi Singh kawi hairi Police tagi fangba paugi matung ina bamon lekai area da ain na yadaba loop amagi kedar khara laire haiba pawu mu fangbadagi Imphal East Additional SP Operation TH Krishna Tombi gi liching makada hariba mafam aduda changsinduna thiba humbagi thabak chathabada mahak fabangam kibane mahakpu sport inquiry chathabada mahak ing kumza lising ani supna amada lupasigi tiken kauba amagi makada kaupumda basic military training fanglaba tungda lupasida yaukibani hari makataba ain gi oiba thabak sing laukhanaba Porongpat Police Station da sinakre hari
Ngarang Assam Rifles amade Kaching Police Kangbu amana Palendagi Kaching Fawgi lambi paringda hangdokliba mobile vehicle check posta lambi da lakpa auto rickshaw amada tongduna lakpa nupi ama heroin number 4 gram chamaga nifu humdoiga konana fare hari faraba nupi adu Chandel district ke Mahamani village tagi RD Rosani anal kawe mangol dagi fagalaba potlam sing adu lupa lak yang khaitare ki mamaloigani hari hausika muksana bagi pau Hauzik Chathariba Hero I Leking a Sikuma Lampak Men Stadium the Sanakiba Neroka FC ge Ani Suba home ground match ta East Bengal na Neroka FC bu Panjil Mari amada mai thipa pikre Chamagani Fuhum doi Suba CRPF battalion na civic action program ge makada Kongsang Village Authority, Kongsang Youth Village Authority amade Kongsang Customary Court na khusam nana sinduna thasige humdagi Kongsang Sangrung Ground da chathariba ahina knockout football tournament ki ngasi sana ki bahanba semi final match da KGYC Venture na P Christina YC bu Panjil Monga Marida Mighty Bapiduna final gidamak sem sakre adugani suba semi final match tana Tengkongsang YC na yamna lakchaba muhungda Kongsang FC bu Panjil Taret amada Mighty Bapiduna final changkre Hayeng ahum suba mafam gidama Kongsang FC amadi P Christina YC anina sanaragani hairi. Nasinong telefon ke ba pauche singda kari kari maru iba pau yaw ke bagi habadu mayam puna khaminasi. Kanglay Paki Mayra BJP natana Manipur bu thamoi sengna nungsiba political party amata landam sida leite CM Neso amadi MSU gi pung tara mangage total shutdown na miyam gi punsida chauna kai ba pikre lamjing maira Robin Hood ki mafam da haikalika tamduna ikai khunna ba utkre manpack ki review mi fam yaithokre manava karamba lengak na miyam gi yaifana ba thabak tawkrabage thengna ba sing faro haina phahalabani MLA sing na thado u hairakanu Lok Sabha da cap pass tobagi awang poklam da mai chaklabasu Manipur gi oinadi harau bu phongdoktuna thabal phawbu songsi haina Chief Minister na haikre Pandam, tawgudaba leiraba thabak tawba haibasi lengaksige principal ni. Mamangi lengangna tawgani hairaga tawdabadagi foreigner issue ILP issue da mahiroi sing sikhibani Chief Minister. Media da TV channel sing da hero sabasing kumja lising ani kunithoi da vote lepiro vote kya fangi amukta yengjage karam syam. Manipur da ILP chana halagani lauthorakpa taramna OE. Cut off base year lising amaga chamapan yangkai mathoi uhenbiu ILP demand committee. Kangla Pau ILP gi miyam gi ihogda laikhidraba aigi isanupa sapam Robin Hood hingna leiri haina luxury apokpi Neso gi pung tara manga gi total shutdown na Manipur yauna North East ki state singda chauna akai ba pikre Prime Minister Home Minister amadi Chief Minister bu miyoi lising kaya na okpagi thorom pangthokre Pogzel imalebak Manipur kan mangamnaba ek ama phangliba asi miyam gi hona jamanni Chief Minister pung tara manga gi vanna chauna akai ba pikre Loisila ko da maru iba pau mukan napisari. Neso na kaukiba pung tara mangagi total shutdown na Manipur yaw na awang nungpo ki state pumbada chaw na kaiba pikre. Total shutdown ge Kongsang manungda BJP na Bejai Bengal khongtuna nungai ba phongtokre BJP na Manipur miyam bu kadai fawba nungsibage haibadu thabak na takle haina Chief Minister and Biren haikre ILP chana halagani haiduna BJP na ka hena harauribo phongdoklibasi CAB gi irang na thaina ba hotnabani haina CPI Manipur State Council ge State Secretary L Sotin Kumar Maral Sikre Lamdam asida ILP chana halagani lauthorpada tongan balup singna nungai ba phongdoknarakli miyamna Robin Hood ki ningsing khubamda hailei katuna ikai khunna bodkre amade
Bengal Eastern Frontier Regulation lising amaga chanipan humfutara hundoida base toba inner line permit system na yelhomi kanbagi mapung faba pambai oidri haina JCILPS ki convener YK Diren na fondokrai. Ngasige wenadi matanga sida Manipuri Paulo Shinjare Paumiyeng Tamili ba mayam punumapu ASHAPRIYA nam kana kurumjari.